Wari asi Englandgi Uden haina khangnariba khungang asida thokiba asengba thodok amagi warini 1964 31st October gi thangja numitta Shakhangdaba nupa amakhak khungang asida kar amada lai matamdu athengba numidang wairamni nupa aduna khungang aduda ahing yarekpa yaba mafam chaba ama thirai mahakna yum amada changlaga thong thinduna mi kauthoi nupi ama thoraktuna thong hangdorai nupa aduna good evening madam ai bulana lobiganu athengba matam amada mi gi mayumda hekta changlakpagidamak adubu madam kariguma mateng amakhak pangbiba ngamgadra nupa aduna hangi khungang mafam aswaida ahing lekpa yaba hotel ka leibra ai ngasigi numidangsi khul asida leiba pami nupi aduna noktuna khumlai kari hotel haiba aikhogi khul asida bo leite mafam asida di hotel ama phau leite Shakhangdaba nupa aduna as kayadana tai chakhidраbanone ai khul asida nauna ahanba lakpani hayeng nongalaga khul asigi mafam singsu yengba pami haina nupi aduda hairammi Shakhangdaba lamlanba nupa adu yengbada leibak macha taba pukjel sengba misu mali wang chawi masamui adubu mitki machudi mayamga hek managandaba asangba machu oi nupi aduna makhatana khumlai adubu Mistress Harrison adi nangi mateng adu pangba ngamba yai magidi ka ahangbasu leibani ngasigidi nang makhoida leiba yagani minute amada ngaibiramu ai kot lisalakhige aduga ai nangbu makhoida thinbirage nupi aduna Shakhangdaba nupa adubu Mistress Harrison gi mayumda thilami Mistress Harrison ju nupa adugi ahing yareknaba ka pirami maduda nupa adusu yamna harawrami numit adu October thagi aroiba numitni yamna su ingi mathangi nongmaijing numitta Shakhangdaba lamlanba nupa adu khuldugi mafam kaya koina chatuna yenglami khuldugi thainagi oiba wari kaya dasu nupa adu thawai yamna yaurami mahakna khuldugi miyoi kharasu lambida thengnai aduga makhoigi maming kari kari kawi hainasu hangi adubu nupa aduna khuldugi mafamsing yengba chatpada mafamduda leiba khuldugi church adudi yengba changlamde masi mahausana thoktaba hek tawgandaba mawongni maramdi udengi church adu yamna phajai hek ubada anauba lakpa miyoisingna changningba pokpani adubu nupa adunadi changlamde mahakna church adu thoina changningbasu poklamde khunjasingna numidang wairam churchta lai khurumba chanabadusu nupa adu yauramde churchki mapanda leptuna mayamna church kaba chanabadu yengduna lei numit adu November gi first Sunday numidang wairamni khunjasingna church kumlakpadadi nupa adu chalamle leiramdre nupa adubu ohauba khunjasingna mahakpu ahanba hek ubada nungsiba amadi adum poi khuldugi leisabi macha macha singnasu nupa adu masak matau phajai haina hawi hapta kharani leiraga Shakhangdaba nupa adu khul aduda amuk laklammi mahakna lakpadu December gi first Sunday numitni khunjasingna numidang mamli ba church kumlakpa matamni church tagi kumlakpa miyoisingda mahakna kawi hello ai amuk khul asida halae nakhoi mayamga amuk unaba phangbasi yamna nungai asi hairaba matung Shakhangdaba nupa aduna mathang hanglakpa wahangda mayam loina ngaglammi nakhoi mayamna aigi mateng ama pangbidaba yadre ai mafam asida lainaba yum ama leiba pami khuldugi miyoi amana khumlai kari mafam asida karigino mafam asida pamlibadi sidadi nupasingi senda lambi sufam nofam amata leite naha kayadi khul asi thadoktuna loina chatnai aduga aikhoigi khul asiga naknaba sahar litnida sel tanba thabak suba chanaba ngaktani nupa aduna sel tanbagi oirabadi aisu mafam amada hekta thiraga loire haina irai laina khumlai matang asida khunjasing mayamdugi maraktagi nupa amana Mr. Smith na hana lainaramba yumgi wa Shakhangdaba nupa aduda haudorai Mr. Smith haukiba kalen thada laikhidre masida leiriba asi mahaki yumni mathanta leirambani hauji mahaki yum asi kanna yolibani yum asi church tholakpa lambigi kochin thangbada leibani Shakhangdaba nupa aduna hairai hayeng aina khoida laklage aduga waridumuna khanarasi daw yadana yum adu aina leiba phangbasu yaida
ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯅꯈꯣꯏꯗ ꯎꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯆꯔꯆꯇꯒꯤ ꯀꯨꯝꯂꯛꯄ ꯈꯨꯟꯖꯥꯁꯤꯡꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯃꯍꯥꯛꯀꯤ ꯃꯃꯜ ꯑꯇꯥꯡꯕ ꯑꯆꯧꯕ ꯀꯥꯔ ꯑꯗꯨꯁꯨ ꯎꯍꯧꯏ꯫ ꯌꯦꯡꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯆꯨꯝꯕ ꯑꯃꯗꯤ ꯃꯈꯣꯏ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯆꯔꯆꯇ ꯆꯪꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯕ ꯌꯨꯝ ꯂꯩꯕ ꯄꯥꯝꯂꯤꯕꯒꯤ ꯃꯔꯝ, ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯐꯥꯎꯕ ꯇꯥꯃꯤꯟꯅꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯁꯇꯔ ꯁ꯭ꯃꯤꯊꯀꯤ ꯑꯍꯥꯡꯕ ꯌꯨꯝ ꯑꯗꯨ ꯂꯩꯈ꯭ꯔꯦ꯫ ꯗꯤꯁꯦꯝꯕꯔꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯕ ꯄꯣꯠ-ꯆꯩ ꯂꯣꯏꯅ ꯍꯣꯡꯂꯛꯂꯦ꯫ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯥꯟꯅꯒꯤ ꯑꯀꯥꯏ-ꯑꯇꯣꯏ, ꯑꯍꯣꯕ ꯊꯣꯡ ꯊꯣꯡꯅꯥꯎ ꯁꯦꯝꯖꯤꯟꯗꯨꯅ ꯐꯖꯕ ꯃꯆꯨ ꯊꯥꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯕꯨ ꯑꯅꯧꯕ ꯃꯁꯛ ꯑꯃꯗ ꯍꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯨꯜꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯉꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 22ꯒꯤ ꯑꯌꯨꯛꯇ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯑꯆꯧꯕ ꯁꯥꯏꯟꯕꯣꯔꯗ ꯑꯃ ꯊꯦꯠꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥꯏꯟꯕꯣꯔꯗ ꯑꯗꯨꯗ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯏꯔꯤ: "ꯗ ꯀꯣꯔꯅꯔ ꯁꯣꯞ, ꯄ꯭ꯔꯣꯄ꯭ꯔꯥꯏꯇꯔ ꯗꯦꯚ ꯁ꯭ꯂꯦꯇꯤꯟ"꯫ ꯃꯁꯤꯗꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯗꯦꯚ ꯁ꯭ꯂꯦꯇꯤꯟ ꯀꯧꯏ ꯍꯥꯏꯕ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯅꯧꯕ ꯑꯃ ꯍꯥꯡꯒꯗꯧꯔꯦ ꯍꯥꯏꯕꯗꯨ ꯏꯊꯥ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯅꯧꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯇꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯨꯜ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯑꯗꯨ ꯍꯥꯡꯈꯤꯗꯕ ꯆꯍꯤ 10 ꯐꯥꯔꯦ꯫ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯑꯅꯧꯕ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯍꯥꯡꯍꯟꯕ ꯄꯥꯝꯂꯝꯃꯤ, ꯃꯈꯣꯏ ꯈꯔꯅꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯈꯨꯟꯖꯥꯁꯤꯡ ꯈꯨꯜ ꯑꯗꯨꯒꯤ ꯑꯆꯧꯕ ꯍꯣꯜ ꯑꯃꯗ ꯂꯣꯏꯅ ꯄꯨꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯁꯨꯅ ꯇꯤꯜꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯅꯧꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯒꯅꯤ ꯍꯥꯏꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯗꯨꯀꯥꯟ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯤꯠꯅꯤꯗ ꯆꯠꯇꯨꯅ ꯄꯣꯠ ꯂꯩꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ"꯫ ꯃꯤꯁꯇ꯭ꯔꯦꯁ ꯍꯦꯔꯤꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯗꯦꯚ ꯁ꯭ꯂꯦꯇꯤꯟꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯌꯥꯅꯤꯡꯏ꯫ ꯃꯐꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ"꯫ ꯃꯤꯁꯇ꯭ꯔꯦꯁ ꯕ꯭ꯔꯥꯎꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣ ꯃꯤꯁꯇ꯭ꯔꯦꯁ ꯍꯦꯔꯤꯁꯟ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ"꯫ ꯃꯤꯁꯇ꯭ꯔꯦꯁ ꯕ꯭ꯔꯥꯎꯟ ꯈꯨꯜ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯂꯤꯠꯅꯤ ꯑꯁꯤ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯃꯐꯝꯗꯨꯗ ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯗꯨꯀꯥꯟ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯗꯦ"꯫ ꯃꯌꯥꯝꯗꯨ ꯂꯥꯎꯅꯗꯨꯅ ꯃꯔꯩ ꯌꯦꯠꯄ ꯍꯧꯅꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯤꯁꯇꯔ ꯍꯥꯔꯠꯅ ꯂꯥꯎꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯤꯁꯇꯔ ꯍꯥꯔꯠ ꯌꯥꯝꯅ ꯅꯣꯏꯕ, ꯈꯣꯟꯖꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏꯅꯤ꯫ "ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ", ꯃꯍꯥꯛꯅ ꯂꯥꯎꯔꯛꯏ꯫ "ꯈꯨꯜ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯔꯩ ꯁꯪꯗꯥꯅꯕ ꯌꯦꯠꯅꯕ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤ꯫ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯗꯨꯀꯥꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯉꯥꯏꯅꯍꯜꯂꯣꯏꯗꯣꯔꯤ"꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯎꯔꯛꯏ, "ꯃꯤꯁꯇꯔ ꯗꯦꯚ ꯁ꯭ꯂꯦꯇꯤꯟꯕꯨꯁꯨ ꯋꯥ ꯉꯥꯡꯍꯟꯁꯤ, ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯋꯥ ꯑꯃꯁꯨ ꯇꯥꯁꯤ"꯫ ꯃꯤꯁꯇꯔ ꯗꯦꯚ ꯁ꯭ꯂꯦꯇꯤꯟ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ "ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩ ꯅꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯍꯟꯗꯕ ꯑꯃꯠꯇ ꯊꯣꯛꯍꯜꯂꯣꯏ꯫ ꯑꯩ ꯍꯧꯖꯤꯛꯁꯨ ꯈꯨꯜ ꯑꯁꯤꯗ ꯂꯝꯂꯥꯟꯕ ꯃꯤꯇꯣꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ, ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯩ ꯅꯈꯣꯏꯒꯨꯝꯅ ꯂꯩꯕ ꯄꯥꯝꯃꯤ, ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯨꯞ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯇꯁꯦꯡꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯩꯅ ꯅꯨꯡꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯈꯨꯕꯥꯛ ꯈꯨꯅꯔꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯗꯦꯚ ꯁ꯭ꯂꯦꯇꯤꯟꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯒꯤ ꯀꯣꯔꯅꯔ ꯁꯣꯞ ꯑꯁꯤꯗ ꯃꯈꯜ ꯃꯈꯜꯒꯤ ꯄꯣꯠ-ꯆꯩꯁꯤꯡ ꯂꯣꯏꯅ ꯁꯨꯅ ꯐꯪꯍꯟꯒꯅꯤ, ꯆꯥꯅ-ꯊꯛꯅꯕ ꯑꯃꯗꯤ ꯌꯨꯝꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ-ꯆꯩꯁꯤꯡꯁꯨ꯫ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯄꯣꯠ-ꯆꯩ ꯈꯨꯗꯤꯡꯃꯛ ꯑꯍꯣꯡꯕ ꯃꯃꯜꯗ ꯂꯣꯏꯅ ꯐꯪꯍꯟꯒꯅꯤ"꯫ ꯗꯦꯚ ꯁ꯭ꯂꯦꯇꯤꯟꯅ ꯋꯥ ꯉꯥꯡꯕꯗꯨ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯨꯃꯤꯟ-ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯅ, ꯈꯨꯜ ꯑꯁꯤꯗ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯊꯣꯛꯆꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯑꯩꯅ ꯌꯣꯟꯒꯅꯤ"꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯁꯇ꯭ꯔꯦꯁ ꯕ꯭ꯔꯥꯎꯟꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯪꯂꯛꯏ, "ꯀꯔꯤꯅꯣ ꯈꯨꯜ ꯑꯁꯤꯗ ꯄꯨꯊꯣꯛꯆꯕ ꯄꯣꯠꯂꯝ ꯍꯥꯏꯔꯤꯁꯤꯅ"꯫ ꯗꯦꯚ ꯁ꯭ꯂꯦꯇꯤꯟꯅ, ꯑꯩ ꯍꯥꯏꯖꯒꯦ꯫
ꯃꯤꯁꯇ꯭ꯔꯦꯁ ꯕ꯭ꯔꯥꯎꯟ ꯅꯪꯁꯨ ꯃꯈꯜ ꯃꯈꯜꯒꯤ ꯕ꯭ꯔꯦꯗ ꯑꯃꯗꯤ ꯀꯦꯛ ꯁꯥꯏ ꯅꯠꯇ꯭ꯔꯥ? ꯃꯤꯁꯇ꯭ꯔꯦꯁ ꯕ꯭ꯔꯥꯎꯟꯁꯨ ꯗꯦꯚꯀꯤ ꯋꯥꯗꯨꯗ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯌꯥꯝꯅ ꯈꯨꯝꯅꯔꯛꯏ, ꯃꯍꯥꯛꯇꯤ ꯃꯈꯜ ꯃꯈꯜꯒꯤ ꯐꯖ-ꯐꯖꯕ ꯀꯦꯛ ꯑꯃꯗꯤ ꯕ꯭ꯔꯦꯗ ꯁꯥꯕ ꯍꯩꯕꯅꯤ꯫ ꯃꯁꯤꯗꯤ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯗꯦꯚ ꯁ꯭ꯂꯦꯇꯤꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯗꯒꯤ ꯃꯤꯁꯇꯔ ꯍꯥꯔꯠ ꯅꯪꯁꯨ ꯐꯖ-ꯐꯖꯕ ꯃꯆꯨ ꯃꯆꯨꯒꯤ ꯂꯩ ꯃꯌꯥꯝ ꯑꯃ ꯁꯥꯕ ꯑꯩꯅ ꯎꯏ꯫ ꯅꯪꯒꯤ ꯂꯩꯁꯤꯡꯗꯨ ꯇꯁꯦꯡꯅ ꯐꯖꯩ꯫ ꯃꯤꯁꯇꯔ ꯍꯥꯔꯠ ꯗꯦꯚꯀꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯌꯥꯝꯅ ꯑꯃꯨꯛ ꯈꯨꯝꯅꯔꯛꯏ, ꯍꯣꯏꯅꯦ, ꯃꯥꯒꯤ ꯂꯩꯁꯤꯡꯗꯨ ꯌꯥꯝꯅ ꯐꯖꯕꯅꯤ꯫ ꯃꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯏ꯫ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ, ꯃꯤꯁꯇꯔ ꯖꯣꯟꯁꯨ ꯃꯌꯨꯝꯗ ꯆꯐꯨ ꯃꯌꯥꯝ ꯑꯃ ꯁꯥꯕꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ, ꯃꯤꯁꯇꯔ ꯗꯦꯕꯤꯗꯁꯨ ꯁꯥꯟꯅꯄꯣꯠ ꯁꯥꯕ ꯍꯩꯕꯅꯤ꯫ ꯃꯔꯛꯇꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁꯇ꯭ꯔꯦꯁ ꯂꯨꯁꯤꯅ, ꯑꯩꯁꯨ ꯐꯖ-ꯐꯖꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯌꯦꯛꯏ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯌꯥꯝꯁꯤꯡꯗꯨ ꯃꯥꯒꯤ ꯑꯍꯩ-ꯑꯍꯩꯕ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ꯫ ꯗꯦꯚ ꯁ꯭ꯂꯦꯇꯤꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯈꯣꯏ ꯂꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯍꯩ꯫ ꯃꯈꯜ ꯃꯈꯜꯒꯤ ꯄꯣꯠꯂꯝꯁꯤꯡ ꯅꯈꯣꯏꯅ ꯄꯨꯊꯣꯛꯏ꯫ ꯃꯁꯤ ꯃꯌꯥꯝꯁꯤ ꯑꯩꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯌꯣꯟꯒꯅꯤ꯫ ꯀꯥꯂꯦꯟꯒꯤ ꯃꯇꯝꯗꯁꯨ ꯈꯨꯜ ꯑꯁꯤꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯜꯍꯧꯕ ꯌꯥꯏ꯫ ꯃꯇꯥꯡꯗꯨꯗ ꯃꯤꯁꯇꯔ ꯍꯥꯔꯠꯅ ꯍꯪꯂꯛꯏ, ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯗ ꯁꯦꯜ ꯐꯪꯍꯟꯒꯗꯧꯔꯤꯕꯅꯣ? ꯍꯥꯏꯅ꯫ ꯗꯦꯚꯅ, ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯪꯅꯤ꯫ ꯑꯩ ꯍꯥꯏꯒꯦ꯫ ꯅꯈꯣꯏꯅ ꯁꯥꯕ ꯄꯣꯠ-ꯆꯩꯁꯤꯡꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ, ꯑꯗꯨꯒ ꯅꯈꯣꯏꯒꯤꯗꯃꯛ ꯑꯩꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛ ꯌꯣꯟꯒꯅꯤ꯫ ꯑꯩꯅ ꯑꯄꯤꯛꯄ ꯁꯦꯟꯗꯣꯡ ꯈꯔꯗꯤ ꯂꯧꯒꯅꯤ, ꯑꯔꯦꯝꯕꯗꯨ ꯅꯈꯣꯏꯗ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯕ꯭ꯔꯥꯎꯟꯅ ꯂꯥꯎꯔꯛꯏ, ꯀꯌꯥꯗ ꯐꯖꯔꯤꯕ ꯋꯥꯈꯜꯂꯣꯟꯅꯣ? ꯍꯥꯏꯅ꯫ ꯃꯤꯁꯇꯔ ꯍꯥꯔꯠꯅꯁꯨ, ꯃꯗꯨ ꯑꯩ ꯌꯥꯅꯤꯡꯏ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯂꯣꯏꯅ ꯌꯥꯅꯤꯡꯂꯝꯃꯤ, ꯂꯣꯏꯅ ꯍꯔꯥꯎꯔꯝꯃꯤ ꯗꯦꯚꯀꯤ ꯊꯧꯔꯥꯡ ꯑꯗꯨꯗ꯫ ꯃꯗꯨꯗꯒꯤ ꯗꯦꯚ ꯁ꯭ꯂꯦꯇꯤꯟꯒꯤ ꯀꯣꯔꯅꯔ ꯁꯣꯞ ꯑꯗꯨ 1965ꯀꯤ ꯖꯅꯨꯋꯥꯔꯤ ꯇꯥꯡ 4ꯗꯒꯤ ꯍꯥꯡꯗꯣꯛꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨ ꯃꯌꯥꯝꯅ ꯄꯥꯝꯅꯕꯗꯒꯤ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯕ ꯍꯧꯔꯛꯏ꯫ ꯗꯦꯚꯅ ꯃꯊꯟꯇ ꯍꯣꯠꯅꯕꯗꯨ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯛꯏ꯫ ꯗꯦꯚꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯤꯃꯆꯥ ꯑꯃꯅ ꯑꯣꯏꯈꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯅꯥ ꯀꯧꯏ꯫ ꯑꯅꯥꯅ ꯆꯍꯤꯗꯨꯒꯤ ꯖꯅꯨꯋꯥꯔꯤ ꯂꯥꯁ ꯋꯤꯛꯇꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯕꯛ ꯌꯥꯎꯕ ꯍꯧꯈꯤ꯫